ꯐꯥꯗꯕ ꯋꯥꯅꯗ ꯃꯊꯪꯗ ꯐꯥꯔꯗꯤ ꯅꯣꯏꯅ ꯀꯦꯜꯂꯦ ꯑꯃꯨꯛ ꯍꯥꯏꯅꯤ ꯀꯦꯜꯂꯦ ꯄꯤꯔ ꯃꯇꯨꯡ ꯄꯤꯔꯦꯅ ꯂꯧꯔꯁꯤ ꯅꯣꯏꯅ ꯃꯨꯟꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯂꯧꯔꯁꯤ ꯑꯗꯩ ꯑꯃꯨꯛ ꯀꯦꯜꯂꯣ ꯑꯃꯨꯛ ꯊꯣꯔꯛꯀꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯁꯤ ꯅꯣꯏ ꯑꯣꯐꯤꯁ ꯍꯥꯡꯉ ꯂꯩꯔꯣꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯦꯜꯂꯣꯒꯤ ꯅꯝꯕꯔ ꯂꯩꯕ꯭ꯔꯥ ꯅꯪꯉꯣꯟꯗ ꯅꯠꯇꯦꯅꯦ ꯑꯃꯃꯨꯛ ꯊꯣꯛꯂꯛ ꯑꯩ ꯀꯃꯥꯏꯅ ꯑꯩ ꯅꯣꯏ ꯃꯌꯥꯝꯒꯤ ꯅꯝꯕꯔ ꯂꯣꯏꯅ ꯑꯩꯅ ꯆꯤꯟꯐꯥ ꯄꯨ ꯉꯝꯒꯗ꯭ꯔꯕ ꯀꯦꯜꯂꯦ ꯑꯗꯨ ꯑꯃꯠꯇꯅꯤꯅ ꯀꯦꯜꯂꯦ ꯑꯃꯠꯇꯅꯦ ꯍꯥꯏꯔꯒꯗꯤ ꯅꯈꯣꯏꯃꯛꯇꯁꯨ ꯑꯗꯩ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯀꯃꯥꯏꯅ ꯄꯨ ꯊꯥꯡꯉꯝꯗꯣꯏꯅꯣ ꯊꯧ ꯁꯥꯗꯕꯩ ꯋꯥ ꯅꯠꯇꯦꯅꯦ ꯅꯣꯏꯕꯨ ꯈꯜꯂꯨꯅꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯅꯤ ꯀꯔꯤꯅꯣ ꯇꯧꯗꯣꯏꯗꯨꯕꯨ ꯀꯅꯥꯅꯁꯨ ꯑꯃꯨꯛꯀ ꯍꯥꯏꯔꯣꯏꯗ ꯅꯣꯏꯅ ꯑꯗꯨ ꯍꯥꯏꯔꯣꯏ ꯍꯥꯏꯕ ꯋꯥꯅꯤꯅꯦ ꯅꯣꯏꯅ ꯑꯃꯃꯨꯛ ꯍꯥꯏ ꯅꯣꯏꯅ ꯑꯃꯗ ꯍꯥꯏ ꯀꯅꯥ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯔ ꯍꯥꯏꯅꯤ ꯅꯣꯏ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔ ꯂꯣꯏꯔꯅꯤ ꯅꯠꯇ꯭ꯔꯒ ꯑꯃꯃꯨꯛ ꯊꯣꯛꯂꯛꯀꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯉꯔꯥꯡ ꯈꯛꯇꯅꯦ ꯊꯦꯡꯅꯔꯤ ꯅꯠꯇꯦ ꯌꯥꯝ ꯊꯦꯡꯅꯔꯕꯅꯦ ꯍꯦꯟꯃꯜꯂꯛꯄꯩꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯛꯏꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯊꯪꯗ ꯅꯪꯒꯤ ꯒꯥꯔꯤ ꯐꯥꯕꯗ ꯅꯣꯏꯅ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯔꯁꯤ ꯍꯣꯏ ꯐꯥꯒꯦꯔꯥ ꯍꯥꯠꯀꯦꯔꯥ ꯈꯣꯠꯀꯦꯔꯥ ꯇꯧꯔꯣꯗꯣ ꯅꯣꯏꯅ ꯀꯩꯅꯣ ꯇꯧꯔ ꯑꯩꯈꯣꯏ ꯇꯣꯛꯊꯣꯛꯑ ꯂꯣꯏꯔꯦꯗ ꯑꯗꯨ ꯀꯩꯅꯣꯗꯣ ꯇꯧꯕꯗꯨ ꯅꯣꯏ ꯍꯥꯠꯇꯣꯛꯀꯦꯔꯥ ꯈꯣꯠꯀꯦꯔꯥ ꯇꯧꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯌꯥꯗ꯭ꯔꯦꯕ ꯈꯥꯡꯉꯝꯗ꯭ꯔꯦꯕ ꯑꯩꯈꯣꯏꯁꯨ ꯅꯪꯁꯤ ꯎꯁꯤꯠꯇꯕꯒꯨꯝ ꯎꯁꯤꯠꯇꯕꯒꯨꯝꯕ ꯅꯠꯇꯦ ꯎꯁꯤꯠꯇꯕꯒꯨꯝ ꯑꯌꯨꯛꯇ ꯒꯥꯔꯤ ꯐꯥꯕꯗ ꯅꯪꯅ ꯐꯖꯅ ꯉꯥꯡꯉꯒ ꯍꯧꯖꯤꯛ ꯒꯥꯔꯤ ꯊꯥꯗꯣꯛꯄꯗ ꯅꯪ ꯑꯃꯨꯛꯀ ꯒꯥꯔꯤ ꯊꯥꯗꯣꯛꯄꯗ ꯇꯧꯕꯩ ꯋꯥ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯅꯣꯏꯅ ꯑꯃꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩ ꯑꯃꯃꯨꯛ ꯊꯣꯔꯛ ꯀꯅꯥꯅ ꯄꯨ ꯊꯥꯡꯉꯝꯗꯣꯏꯅꯣ ꯍꯥꯏꯕꯅꯤ ꯅꯣꯏꯒꯤꯗꯃꯛꯇ ꯇꯥꯜꯂꯤꯕꯣ ꯅꯠꯇꯦ ꯅꯣꯏꯒꯤ ꯇꯥꯜꯂꯤꯔꯕ ꯑꯩꯈꯣꯏ ꯇꯣꯛꯊꯣꯛꯀꯦ ꯑꯩ ꯂꯧ ꯁꯨꯔꯒ ꯑꯩ ꯌꯦꯟ ꯂꯣꯏꯔꯒ ꯑꯣꯛ ꯂꯣꯏꯔꯒ ꯁꯟ ꯂꯣꯏꯔꯒ ꯂꯩꯖꯒꯦ ꯅꯣꯏ ꯂꯝꯕꯤ ꯅꯣꯏꯒꯤ ꯀꯩꯅꯣꯗ ꯅꯣꯏ ꯊꯣꯛꯇꯧꯔꯣ ꯅꯪ ꯑꯃꯃꯨꯛ ꯊꯣꯔꯛꯀꯅꯤ ꯉꯥꯏꯍꯥꯛ ꯂꯩ ꯑꯃꯃꯨꯛ ꯊꯣꯔꯛꯀꯅꯤ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯄꯦꯠ ꯂꯥꯎꯔ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯉꯥꯏꯍꯥꯛ ꯂꯩ ꯆꯛ ꯂꯥꯎꯔ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯀꯩꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯃꯤꯡ ꯀꯧꯔ ꯍꯦꯛꯇ ꯀꯩꯅꯣ ꯑꯉꯥꯡ ꯅꯪ ꯑꯩꯅ ꯄꯣꯛꯄ ꯌꯥꯕ ꯑꯉꯥꯡ ꯑꯣꯏꯔꯝꯒꯅꯤꯅ ꯅꯣꯏ ꯑꯗꯨ ꯅꯣꯏ ꯍꯦꯛꯇ ꯃꯤꯡ ꯀꯧꯔ ꯈꯣꯠꯂꯒ ꯕ꯭ꯔꯗꯔ ꯑꯗꯨ ꯑꯗꯥ ꯍꯥꯏꯕ ꯌꯥꯏ ꯀꯩꯅꯣ ꯅꯣꯏ ꯊꯕꯛ ꯁꯨꯕꯗꯤ ꯍꯩꯇꯕ꯭ꯔꯣ ꯅꯣꯏ ꯇꯥꯕ꯭ꯔꯣ ꯐꯔꯦꯅꯦ ꯅꯣꯏꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯂꯤꯡꯉꯒ ꯅꯣꯏꯅ ꯃꯃꯥꯡꯗꯁꯨ ꯅꯣꯏꯅ ꯀꯩꯅꯣ ꯀꯌꯥꯗꯁꯨ ꯅꯣꯏ ꯒꯥꯔꯤ ꯐꯥꯖꯤꯜꯂꯒ ꯒꯥꯔꯤ ꯏꯟꯊꯕ ꯈꯪꯗꯦ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯟꯕ ꯈꯪꯗꯦ ꯑꯃ ꯇꯧꯕ ꯐꯥꯎꯋꯦ ꯅꯣꯏ ꯃꯥꯟꯅꯔꯒ ꯒꯥꯔꯤ ꯌꯨꯝꯗꯒꯤ ꯈꯥꯝꯕꯤꯕ ꯒꯥꯔꯤꯐꯥꯎꯗ ꯍꯨꯔꯥꯜꯂꯒ ꯄꯨꯔ ꯆꯠꯂꯤꯕꯅꯤ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯀꯔꯤꯅꯣꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯉꯥꯏꯍꯥꯛ ꯅꯣꯏ ꯒ꯭ꯔꯨꯞ ꯑꯝꯇꯪ ꯊꯣꯔꯛꯑꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯗꯣꯅꯦꯁꯟ ꯍꯥꯞꯄꯤꯒꯦ ꯅꯪ ꯉꯥꯏꯍꯥꯛ ꯂꯩ ꯒ꯭ꯔꯨꯞ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯉꯥꯏꯍꯥꯛ ꯂꯩ ꯒ꯭ꯔꯨꯞ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯅꯣꯏꯅ ꯅꯣꯡꯃꯩ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯩ ꯂꯩꯔꯝꯃꯣꯏ ꯈꯟꯕ꯭ꯔꯣ ꯄꯨꯔ ꯂꯥꯛꯑꯒ ꯀꯥꯞꯊꯠꯅꯁꯦ ꯍꯥꯏꯕ꯭ꯔꯣ ꯃꯊꯪꯗ ꯌꯦꯡꯁꯦ ꯊꯝꯃꯣ